Ram review presenting the Gryphon. The Gryphon hariba movie sina horakpada nupa amana mahaki chai taruk khitang hariba macha nupa amu tumdu leiribasi hawdoklami adugi sumtakta nupa sina mahaki macha nupa mak hariba sida asumna harami aikhoi jum masida hawjik yamna khudong tiba ma thokadore asina maram moibana yum asibu thadoktuna chalasi haiduna mahaki pikliba macha nupa mak asibu pudun laklami aduga musu nupa asina mahaki macha nupa han Thomas asida asumna harami nang hana jum asing mapana thomu harami hariba matam mastadi mak hariba sai taruk tangariba angang nupa macha asina maning leithokuna yengba matam mastadi makhoi yungi table mathakta leiba plastic na saba hangoi asibu hingduna laklami masina maram obina mak asi yamna akibam farami asig matung nupa asina maki macha nupa ani sibu car sida hapchanduna puduna lakko matam mastadi nupa asigi nupi sina gari asig mamangda leblami aduga musu nupi sina maki nupa da asupna harami nangna karigidamak ichasing asibu kadaida pudun chatlibunu harami adubu mahaki mapurobinadi maki nupi Petrada asumna haraglami aikhoi gi masida khudongtiba ma thokadore asina maram oibna ichasing asi pudun chatlibani harami adudagi mahaki nupi Petrana mahaki mapurobda asumna haraglami aikhoi gi masida karigumba khudongtibasu amada thoktana harami adubu Petragi nupanadi mahaki nupina haribasi tadabida macha ani sibu church amagi manakta pudu laklami hariba matam astadi Thomas ki mapana mamai everyone ngasidi yamna nungaireba India gi ultimate game amadi sports ke betting website oriba cricket hariba sing matang da haijarange mayamni apps sida registration tawbaga repeat bonus oina 300 amsu phangani cricket star jelly game sanarga iPhone 16 Pro Max hapta khuding phangani cricket ki jamna angak bahar-gadi jelly da 50 free spin oina phangani aduga spin tawraga masida winner ke amsu phangani aduga cricket asibu refer tawba khudingi ₹300 amsu soina phangani cricket hariba game asibu download tawbada birthday bonus oina ₹1000 amsu soina phangani cricket asibu sinaduna adongi setong lobisu soina hengalan biro cricket app sase ge 50% affiliation amsu phangbiro aduga cricket tagi paisa abjanba withdraw tawbasi phone pay google pay any bank digi lothokpa jai hariba app sase jamna secure ba app amani adudu mayan jamna thuna aigi comment section pirba link asida registration tawbiro game asibu sanabiro mai leithokuna maninga jangba matam mastadi Thomas ki mapagi mako ase mai chaktuna maham ase sikhirami senasi change tawrako musai taragi matungi sinamu olai hariba matam masida mak ase yamna chawrami adugi sumatakta mahaki mapana sikhiba siningchangduna maha ikhang khongduna makeup thoroklami hariba matam mastadi mahaki mayamba Thomas ase kese jombagi tukalama hanglami adubu maknadi school na lakko matam mastadi school ase leriba oja amadi satra kyamana mak ase bu amata nusiramde karigino haibadi maham ase leriba miyosing asina asumna santoklami mahaki mayama Thomas na school asida oja mu furubadagi mahaki mayama Thomas asibu school asidagi tanthokibani haiduna Thomas ki manaupa mak asidasu maham ase leriba miyosing asina phattaba miyangna jenglami magni school suti thaduna mayumda halakko matam asida mahaki mayambagi dukan phamlebasida mahakna mahaki mayambagi mateng panglami amuksu Thomas na phamliba dukan asida mahaki marup oiriba memo haribu nupa asisu dukan phamba sida mateng panglami asumna sum matam hawkhibana mu Thomas ki manaupa mahaki mapok numit jawrlami mahaki mapok numit asida mu mahaki mayama Thomas na mahakta leri amu pirami aduga musu Thomas na mahaki manaupa da asumna hairami aina nongonda piriba lerik asi aikhoi gi thaina digi leriklaba Cornican gi lerik amani hairami amuksu Thomas na mahaki manaupa da asumna hairami lerik asida iribasi lighting gi ngatani hairami adudigi magna mahaki mayamana piragliba Cornican hariba lerik asibu paba matam astadi lerik asida thainagi Black Tower haina khangnaba laigi maramda idun lerami magna sum lerik asi parakpada magna khangmangalami Black Tower hariba maham asida yamna satiraba makokta machi panba miyoy kamasu lei habisi magna khangnami hariba machi palaba miyoy sing asi Gryphon haina khangnaba yamna fatraba hingchamamgi makhada thabak tawba miyoy ngata oirami amuksu magna khangmangalami lerik asidagi Gryphon hariba fatraba hingchabasana pamlibasi miyoy bren leiriba sangsar se laktuna mahana khudum chanba pamlami asigi matungda mu Thomas na mahaki manaupa makta sum hairami lerik asigi mateng sinaduna aikhoi gi thainigi imung manungi mi singna Gryphon hariba hingchabadugi sebasu tawi hairami adudagi makna mu mahaki mayamna pirakpa lerik asibu mayumda pudun laklami adugi sumatakta mahakna mayumda jaro matung asida lerik asibu paba matam astadi mahakna sumna khalami lerik asida iribasi oitapataba ngata oirangani haina mahakna khalami adudagi magna lerik asibu dum hangtoktuna parakku matam astadi lerik asida asengma manba thong kyamasu jeglami adugi sumatakta lerik asigi page kyamada mi hatpagi
saying chaba myo kya am sujawrami hariba matam astadi mak asi atopa sangsar ma chalami mahanga chaliba maham asibuni black tower hariba matam asida mahaki mamangda makokta basi panba myo kya amana kari makharabu hatun lerami asina maram oibna makna yamna kijaduna chelakko matam asidadi makokta masi palaba myo asina singjengmo paiduna mak asibu har kaina torami adu mak asidi ikang khongduna mikap thololami tasengudi makna chalu maham asiju black tower hai maham du chalu boirami nongala matung do makna maki school asida lako matam asida beti hain khangnaba nupi um thengnarami adu beti haribu nupi sina mak kamarup oiba palami hari matam asidi maham asi leiba satra kya amana mak amadi thomas ki maramda oidaba kya ama haijalami haibadi thomas hariba mak ki mayam badu school asida ki tadhokibani adu ki sumlakta mak haribu nupa asi makok chakom yu amani hairami kari ki satra sing asina mu beti da asum haribu no haibadi mak ka tinadana bagi orami adubu beti haribu nupi asina di satra sing asina haiba was tadabida mak ka matam punamakta marup oidu lerami haribu no mit asigi no midang astamu mak thomas amadi mak ki mama petra galunna wari sanarami matam asidang petra na mak asibu leik lesu jamna haiba nupa amagi manaka tharami kari ki damak petra na mak ki machanpa mak asibu tharibu no haribadi petra na mak ki machanpa mak asi mak ki mapuro run tawramba thabak adugumba sing asi tawroktana bagi orami adubu thomas nadi mak ki mamana tawriba sing asi amata pamlamde asina maram oibnong thomas na mak ki manau pa mak asibu makoina piklinga matam maduda mak ki mapa sikhiba muhammad silaklami madudagi mak amani thomas na church amagi mathakta kakalami church asigi mathakta ka amasu lerami aduga musu thomas na mak ki manau pa mak ta sumna hairami aikhoine jawragliba ka asi aikhoi thaini gi miyoi singna muhammad sil leinabagi thamlambani adugi mathakta muhammad sil leiriba processing asi thomas na mak ki manau pa da jengalami hariba matam astadi thomas amadi marks na tarang amu hangtoktuna jengma matam astadi posai kya amasu lerami adugi mathakta posai sing asigi mathakta paksi masa amasu lerami hariba paksi masa asibu hangtoktuna jengma matam astadi sogumba amabu hapa jabagi mongda lerami matam asida mu thomas na mak ki manau pa mak ta sun harami posai sing asi aigi pagi ngaktani harami hariba matam astadi mak na paksi masa asu paibada paksi masa asida jupi masa am jawrami jupi masa asina maram obina mak ki makul asi I tholaduna paksi masa asing mathaka tarami hariba matam astadi I asina maram obina makoin leiriba lema asi machet ma hangtoklalami adudagi machet asing manunga jengma matam astadi su ama bujawrami hariba su asibani makoina pairamba paksi adu da hapnabagi orami adudagi mak na mu su asi paiba matam astadi mak ki mayamana mangona sumna hailaglami su asi ekhoida leiba tarabadi aikoi imung manungge mi amana yamna fatraba Gryphon hariba hingjabadubu hatpa ngamgani hairami hariba matam asadi church asigi mapana leiriba nungna saba hingjaba asi hingkalaglami hariba hingjaba asina mu mak amadi thomas asibu hat kaina lakho matam asadi maham asida yamna faraba nungna saba angel amasu thololami hariba angel asina hingjaba asibu hatoglami adubu mak amadi thomas ti yamna kijabna maram obina church asigi manunga chenselakton rolami adubu makoini di maham asida tungkhirami nongala matungda mak asi mikap tholalami adubu mahaki manakta mahaki member thomas asi leramde asina maram obina mak na church asitegi tholaktuna mahaki member thomas asibu car sida yawbra haina jenglami adubu mahaki member sidi maham asi leramde adugi mak na mu mahaki member gi tukala asi laktuna mayama thomas asibu leibra haina jenglami adubu mahaki member thomas asi leramde hairiba matam astadi mak na parama lairik asi maham asta hangtoktu lerami adugi sumatakta lairik asig manungdagi kanagumba amana asumna haidaglami nangi nayama thomas adu black tower haiba sangsadru chakrabani nangna sangsadru chalaga kalchu hairami asina maram obina mak asi yamna angakpamni forami adu mak nadi mu mahakaloinariba dr peter ki manakta laglami hari matam asida mak na khangmangalami mahakaloinariba beti haribu nupi adu dr peter ki machan pin haiba si asig matungdo mak na mak ki mayamagi tukanda laktuna kornikan hariba lairik asibu hangtokuna jengma matam astadi black tower hariba sangsadu chatnabagi thong amu mahakna lairik asida thengnarami mangna lairik asida thengnariba thong asisu church aduda leiba thong orami adubu ikhang hongduna mahakki maninga tillama laglami asina maram obina mak asi yamna pakalami hariba matam astadi mak asi black tower hariba maham asida teleportation tawduna maham asi laglami thomas ki tukala asida mu memo asi thabak tawba laglami hariba matam astadi dukala sida memona mak amadi thomas asi uramde asina maram oibna memona mak ki mama petra da phone tawduna asumna harami nangi na chanupa ani du dukala sida leite harami madudagi mu mak ki mama petra na police station na chatuna
ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯀꯝꯄ꯭ꯂꯦꯟ ꯑꯃꯕꯨ ꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯖꯪꯒꯜ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯊꯣꯃꯥꯁ ꯑꯁꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯣꯃꯥꯁꯅꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯥ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯀꯔꯤꯒꯤ ꯍꯔꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯥ ꯃꯥꯔꯛ ꯑꯁꯤꯁꯨ ꯕ꯭ꯂꯦꯛ ꯇꯋꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯦ ꯍꯥꯏꯕ ꯑꯁꯤꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯥꯔꯛꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯊꯣꯃꯥꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯕ꯭ꯂꯦꯛ ꯇꯋꯥꯔ ꯍꯥꯏꯔꯤꯕ ꯁꯪꯁꯥꯔꯁꯤ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯁꯛꯇꯤ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯄ ꯅꯠꯇꯦ, ꯑꯩ ꯏꯁꯥꯇꯣꯝꯗ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯃꯥꯁꯅ ꯃꯅꯥꯎꯄꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯥ ꯑꯁꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗꯒꯤ ꯕ꯭ꯂꯦꯛ ꯇꯋꯥꯔ ꯍꯥꯏꯔꯤꯕ ꯁꯪꯁꯥꯔꯁꯤ ꯂꯥꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯊꯣꯃꯥꯁꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯥ ꯑꯁꯤꯕꯨ ꯇꯨꯃꯤꯟꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯀꯔꯤꯒꯤ ꯍꯧꯗꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯃꯀꯣꯛꯇ ꯃꯆꯤ ꯄꯥꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯊꯣꯃꯥꯁ ꯑꯃꯗꯤ ꯃꯥꯔꯛ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯣꯃꯥꯁ ꯑꯃꯗꯤ ꯃꯥꯔꯛ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯤꯡꯅꯕꯒꯤ ꯆꯦꯟꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯊꯣꯃꯥꯁ ꯑꯁꯤ ꯇꯨꯁꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯃꯀꯣꯛꯇ ꯃꯆꯤ ꯄꯥꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯊꯣꯃꯥꯁ ꯑꯁꯤꯕꯨꯗꯤ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯈꯪ ꯈꯪꯗꯨꯅ ꯃꯥꯔꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯕꯦꯇꯤ ꯑꯃꯗꯤ ꯃꯦꯃꯣꯟ ꯎꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯦꯃꯣꯅ ꯃꯍꯥꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯦꯃꯣꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯉꯁꯤ ꯕ꯭ꯂꯦꯛ ꯇꯋꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯏ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯊꯣꯃꯥꯁ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯒ꯭ꯔꯤꯐꯟ ꯍꯥꯏꯔꯤꯕ ꯇꯤꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯗꯨ ꯐꯥꯎꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗꯤ ꯃꯦꯃꯣ ꯑꯃꯗꯤ ꯕꯦꯇꯤꯅꯗꯤ ꯑꯃꯠꯇ ꯊꯥꯖꯔꯝꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯦꯃꯣ ꯑꯃꯗꯤ ꯕꯦꯇꯤ ꯑꯁꯤꯕꯨ ꯊꯥꯖꯅꯕꯒꯤꯗꯃꯛ ꯁꯥꯏꯀꯜ ꯑꯃꯕꯨ ꯊꯧꯗꯨꯅ ꯃꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯂꯥꯛꯈꯤꯕ ꯆꯔꯆ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯆꯔꯆ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯥꯔꯛ ꯑꯃꯗꯤ ꯊꯣꯃꯥꯁꯅ ꯂꯥꯛꯂꯝꯕ ꯃꯐꯝ ꯑꯁꯤꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯔꯛꯅ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯀꯥ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯗꯦ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯦꯃꯣ ꯑꯃꯗꯤ ꯕꯦꯇꯤꯅ ꯃꯥꯔꯛꯇ ꯁꯥꯎꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕꯁꯤ ꯀꯗꯔ ꯇꯧꯁꯤꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯔꯛꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯨꯔꯇꯤ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯈꯨꯇꯨꯝ ꯑꯁꯤꯅ ꯊꯤꯟꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕ꯭ꯂꯦꯛ ꯇꯋꯥꯔꯗ ꯂꯩꯔꯤꯕ ꯒ꯭ꯔꯤꯐꯁꯟꯒꯤ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯂꯝꯃꯤ꯫ ꯃꯥꯔꯛꯅ ꯈꯨꯇꯨꯝꯅ ꯊꯤꯜꯂꯛꯄ ꯑꯁꯤꯅ ꯑꯣꯏꯕꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯥꯔꯛꯅ ꯃꯈꯣꯏꯒꯤ ꯀꯣꯔꯅꯤꯀꯦꯟ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯦꯃꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯊꯣꯃꯥꯁ ꯑꯁꯤꯕꯨ ꯊꯤꯅꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯦꯃꯣꯅꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯊꯥꯖꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯔꯛ ꯑꯃꯗꯤ ꯃꯦꯃꯣꯅ ꯆꯔꯆ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯕꯨ ꯄꯥꯗꯨꯅ ꯆꯔꯆ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯦꯛꯂꯝꯕ ꯊꯣꯡ ꯑꯁꯤ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯔꯛꯅ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯏꯔꯤꯕ ꯃꯟꯇ꯭ꯔ ꯑꯁꯤꯕꯨ ꯄꯥꯗꯨꯅ ꯊꯣꯡ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯔꯛ ꯑꯃꯗꯤ ꯃꯦꯃꯣꯅ ꯕ꯭ꯂꯦꯛ ꯇꯋꯥꯔꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯦꯃꯣꯅ ꯃꯥꯔꯛꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯔꯛꯅ ꯃꯍꯥꯛꯀꯤ ꯑꯅꯣꯞ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯁꯣꯛꯄ ꯑꯁꯤꯁꯨ ꯂꯣꯏꯅ ꯐꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯊꯣꯡ ꯑꯁꯤ ꯃꯇꯣꯝꯇ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯦꯃꯣꯅ ꯑꯃꯨꯛ ꯃꯥꯔꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯍꯟꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯔꯛꯅ ꯋꯥꯈꯜ ꯑꯃꯕꯨ ꯈꯜꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯥꯔꯛ ꯑꯁꯤ ꯇꯦꯂꯤꯄꯣꯔꯇꯦꯁꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯦꯃꯣ ꯑꯁꯤꯗꯤ ꯕ꯭ꯂꯦꯛ ꯇꯋꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯇꯣꯝꯇ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯃꯥꯔꯛꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯕꯨ ꯍꯣꯡꯗꯣꯛꯇꯨꯅ ꯃꯦꯃꯣꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯉꯝꯗꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯦꯃꯣꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯄꯦꯇ꯭ꯔꯥ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯔꯛꯅ ꯀꯣꯔꯅꯤꯀꯦꯟ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤ ꯄꯦꯇ꯭ꯔꯥꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯦꯇ꯭ꯔꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯤꯕꯅꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯅꯄꯥꯅ ꯇꯧꯕꯗꯨ ꯅꯪꯅ ꯇꯧꯕ ꯖꯥꯔꯣ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨꯗꯤ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯊꯣꯡ ꯑꯁꯤꯕꯨ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯦꯇ꯭ꯔꯥꯅ ꯗꯣꯛꯇꯔ ꯄꯤꯇꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯇꯧꯔꯦ, ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯔꯛꯅꯗꯤ ꯆꯔꯆ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯔꯛꯅ ꯆꯔꯆ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯎꯆꯦꯠ ꯑꯃꯕꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯎꯆꯦꯠ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯎꯆꯦꯠ ꯑꯁꯤꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯅꯪꯒꯤ ꯃꯔꯨꯞ ꯃꯦꯃꯣ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯥꯔꯛꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯣꯔ ꯑꯁꯤꯗ ꯍꯜꯂꯛꯇꯨꯅ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯕꯦꯇꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯩ ꯃꯥꯔꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯕꯦꯀꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯃꯔꯨꯞ ꯃꯦꯃꯣ ꯑꯃꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯊꯣꯃꯥꯁ ꯑꯗꯨ ꯕ꯭ꯂꯦꯛ ꯇꯋꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ
ꯃꯈꯣꯏꯅꯤꯕꯨ ꯀꯟꯕ ꯆꯠꯂꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯔꯤꯕ ꯑꯩꯈꯣꯏ ꯀ꯭ꯔꯣꯅꯤꯀꯦꯜ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯕ꯭ꯂꯦꯛ ꯇꯋꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯇꯕ ꯇꯥꯔꯕꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯃꯥꯗ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯕ꯭ꯂꯦꯛ ꯇꯋꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯦꯃꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯊꯣꯃꯥꯁ ꯑꯁꯤꯕꯨ ꯊꯤꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯐꯖꯔꯕ ꯏꯁꯩ ꯑꯃꯕꯨ ꯊꯥꯔꯝꯃꯤ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯏꯁꯩ ꯑꯁꯤ ꯊꯥꯔꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯏꯁꯩ ꯑꯁꯤꯕꯨ ꯃꯦꯃꯣꯅ ꯇꯥꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕꯒꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯀꯣꯛꯇ ꯃꯆꯤ ꯄꯥꯟꯕ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯎꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯕ꯭ꯂꯦꯛ ꯇꯋꯥꯔꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯐꯠꯇꯕ ꯃꯀꯣꯛꯇ ꯃꯆꯤ ꯄꯥꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯒ꯭ꯔꯤꯐꯟ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯐꯥꯔꯛꯄ ꯃꯤ ꯑꯃꯕꯨ ꯒ꯭ꯔꯤꯐꯟꯅ ꯐꯝꯅꯕꯒꯤ ꯆꯧꯀꯤꯁꯤꯗ ꯊꯝꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯆꯧꯀꯤꯁꯤꯗ ꯐꯝꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯑꯣꯏ ꯑꯁꯤꯅꯗꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯂꯝꯗꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯨꯄꯥ ꯑꯁꯤ ꯃꯅꯒꯟꯗ ꯒ꯭ꯔꯤꯐꯟꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯈꯨꯖꯤꯜ ꯑꯃꯕꯨ ꯊꯤꯟꯖꯤꯜꯂꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯥ ꯑꯁꯤꯗ ꯒ꯭ꯔꯤꯐꯟꯒꯤ ꯊꯋꯥꯏ ꯑꯁꯤ ꯆꯪꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯒ꯭ꯔꯤꯐꯟꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯍꯥꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯐꯥꯔꯛꯎ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯍꯥꯛꯅ ꯕꯥꯏꯅꯣꯀꯨꯂꯔ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤꯕꯨ ꯊꯤꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯃꯁꯥ ꯍꯤꯡꯅꯕꯒꯤꯗꯃꯛ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯁꯥꯕꯨ ꯂꯣꯏꯅ ꯀꯨꯞꯁꯟꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯩꯁꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯎꯞꯁꯜꯂꯤꯕꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯅꯪꯒꯤ ꯃꯔꯨꯞ ꯃꯦꯃꯣꯅꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤꯕꯁꯤ ꯅꯨꯃꯤꯠ ꯑꯃꯈꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯗꯨꯒꯤ ꯅꯨꯃꯤꯠ ꯑꯃꯒ ꯃꯐꯝ ꯑꯁꯤꯒꯤ ꯍꯞꯇꯥ 4-5ꯒ ꯃꯥꯟꯅꯩ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯒꯤ ꯀꯣꯏ ꯑꯁꯤꯁꯨ ꯂꯣꯏꯅ ꯁꯥꯡꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯁꯪꯁꯥꯔꯁꯤꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯕꯦꯇꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯀ꯭ꯔꯣꯅꯤꯀꯦꯜ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯂꯩ ꯑꯀꯪꯕ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯂꯩ ꯑꯁꯤꯕꯨ ꯍꯤꯡꯒꯠꯅꯕꯒꯤ ꯏꯁꯤꯡ ꯈꯔꯕꯨ ꯊꯥꯗꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯩ ꯑꯁꯤ ꯍꯤꯡꯒꯠꯂꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯕꯦꯇꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯕ꯭ꯂꯦꯛ ꯇꯋꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯆꯔꯆ ꯑꯗꯨꯗ ꯆꯠꯇꯨꯅ ꯊꯤꯁꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯕꯦꯇꯤꯒꯤ ꯃꯔꯨꯞ ꯑꯃꯅ ꯑꯃꯨꯛ ꯑꯀꯪꯕ ꯂꯩ ꯑꯁꯤꯕꯨ ꯏꯁꯤꯡ ꯌꯥꯎꯕ ꯒ꯭ꯂꯥꯁ ꯑꯃꯗ ꯊꯝꯂꯝꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯕ꯭ꯂꯦꯛ ꯇꯋꯥꯔ ꯍꯥꯏꯔꯤꯕ ꯁꯪꯁꯥꯔꯁꯤꯗ ꯑꯃꯨꯛ ꯃꯍꯥꯛ ꯑꯃꯗꯤ ꯃꯦꯃꯣꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯊꯣꯃꯥꯁ ꯑꯁꯤꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯐꯥꯗꯨꯅ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯊꯣꯃꯥꯁ ꯑꯁꯤꯕꯨ ꯎꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯌꯥꯝꯕ ꯑꯁꯤꯕꯨ ꯀꯟꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯃꯣꯅꯗꯤ ꯑꯃꯨꯛ ꯃꯍꯥꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯁꯤ ꯀꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅꯤꯒꯤ ꯃꯅꯤꯡꯗ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯩꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯅꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯤꯡꯅꯕꯒꯤꯗꯃꯛ ꯀꯟꯅ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅꯤꯁꯨ ꯐꯥꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯩꯗꯤ ꯁꯛꯇꯤ ꯌꯥꯎꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯗꯨꯗ ꯆꯠꯄ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯦꯃꯣ ꯑꯁꯤꯒ ꯂꯣꯏꯅꯅ ꯆꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯆꯣꯡꯊꯔꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯑꯃꯗꯤ ꯃꯦꯃꯣ ꯃꯈꯣꯏꯅꯤꯁꯤ ꯃꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤꯗ ꯌꯧꯔꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯕꯦꯀꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯀ꯭ꯔꯣꯅꯤꯀꯦꯜ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯅ ꯆꯔꯆꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯆꯔꯆꯇ ꯂꯩꯔꯤꯕ ꯊꯣꯡ ꯑꯁꯤꯕꯨ ꯍꯥꯡꯇꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯊꯣꯡ ꯑꯁꯤꯕꯨꯗ ꯍꯥꯡꯇꯣꯛꯄ ꯉꯝꯂꯝꯗꯦ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯕꯦꯀꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯦꯀꯤꯒꯤ ꯃꯌꯨꯝꯗ ꯑꯀꯪꯕ ꯂꯩ ꯑꯃ ꯒ꯭ꯂꯥꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯂꯩ ꯑꯁꯤꯕꯨ ꯑꯇꯦꯛꯄ ꯂꯩ ꯑꯣꯜꯂꯛꯇꯨꯅ ꯂꯩ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯒ꯭ꯔꯤꯁꯤꯛ ꯑꯃꯕꯨ ꯀꯥ ꯑꯁꯤꯗ ꯆꯠꯈꯤꯔꯝꯃꯤ ꯃꯌꯥꯝꯅ ꯒ꯭ꯔꯤꯐꯟ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ エピꯁꯣꯗ 4ꯁꯨꯕ 5ꯁꯨꯕ ꯑꯃꯗꯤ 6ꯁꯨꯕꯁꯤ ꯌꯦꯡꯅꯕꯒꯤꯗꯃꯛ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯌꯥꯝꯅ ꯊꯨꯅ エピꯁꯣꯗ ꯑꯔꯣꯏꯕꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ